Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Indo Myanmar ngamkai paringi border fencing gi thabak thorom amasung anauba lambi gi project singi matangda Mukhyamantri ga project sewa ki officer singa mifam pangthokre Rajya sida paikhaliba chawkha thorang sing miyam da khanghanaba honabada media na asoba thodang lauri haina Mukhyamantri Nongthomam Biren singna phongdokre amasung Pradhan Mantri Narendra Modi na Nongchu Bengal da Lupa Koti 5,000 changna paikhakadaba railway project mari miyam da kathokre Indo Myanmar ngamkai paring da hojik chathariba border fencing gi thabak thoram sing amasung Rajya sida paikhatkadoriba anauba lambi gi project singi matangda Mukhyamantri Nongthomam Biren Singha project sewa ki officiating chief engineer Colonel G Shankar ga mifam pangthokre Mukhyamantri gi office da pangthokpa mifam aduda narondagi ain kaina lalolitik tawba amasung mitop sing changsilakpa thengnaba sambal khabagi thabak chathariba dugi matangda wafam sing phongdokhi social media da thagatpa warolamada Mukhyamantri na hai Rajya Sarkar na ngamkai paringda police outpost 3 lingkhatuna war on drug campaign head na mapangal kankhathanaba honari mangna hai mifam aduda Rajya sida lambi thonggi phibam hena fagathanaba lambi gi project sing paikhatnanaba amadi atai chawkha thorangi project singi matangda wafam kaya marum khanakhi amaromda Odisha gi science amsung technology social security amasung empowerment of persons with disabilities mantri Ashok Chandra Pandana Mukhyamantri Nongthomam Biren Singha ngarang Imphal da unaduna wafam kaya marum khanakhre hairi unaba adu da lusingba anina chawkha thorangi thabak thorom amasung lengak sasan fagat hanabagi damak IT chawkhat hanbagi matangda wafam kaya marum khanakhi masigi mathakta lusingba anina Odisha ni yumbu oiduna Bhubaneswar da pangthokadoriba nupagi FIS Hockey World Cup 2019 gi matangda su wafam kaya khanakhi Rajya sida paikhaliba chawkha thorang sing miyamda amadi mapan laibak singda khanghanaba honabada media na asoba thodang lauri haina Mukhyamantri Nongthomam Biren Singna phongdokre Imphal da leba Mukhyamantri gi secretariat ta pangthokpa pawgi mifam amada ingkumja 2019 da maipakna pangthokiba thabak sing miyamda pawdam laduna amasung anauba sahi gi yaipa pawjal piraduna Mukhyamantri na hai Rajya sigi ainam sung santi raksa gi phibam phagalakpagi saruk ama oina haukiba March thadagi hojik phawbada tongan balal hulup singi apunba kadar humphuma rom sarkar da sangjarakre mangna hai atopa lup kharasu operation lepnaba sahi tawnaraba yai Mukhyamantri na hai miyamgi matengdagi Rajya sina Delhi amasung Goa yauna apikpa Rajya singi manungda thangna na sahi ahumlak most improved small state ki mana phangba ngamkhibani ana layengi lamda wafam sing phongdokladuna Mukhyamantri na hai Churachandpur Medical College hangdoktuna seat chamagi medical course tamba yaragani Jenims ta hana medical seat chama khaktang oiramba adu sama yangkhai de hengatle masigi mathakta tongan balaina makhal 16 screening tawnaba CM Help for All scheme haudokle hojik phawbada Rajya sigi apunba khungang sanipan nimfugi miyoi lakh mari rom scheme masigi makhada kanaba phanghankhre Mukhyamantri na hai hojik phawbada antarjati gi kaithela lupa koti 1,919 gi mamal oigadaba drug sing phakhi masigi manungda brown sugar kilogram 100 amasung popi tharamba mafam ekar 1,130 mang takhanki hojik phawbada popi tharambaga mari lenana miyoi 100 sumna hum phare amasung case summary 33 register tawre Startup singi damak Northeast Development Financial Institute ta lupa koti sa makhaktuna thamliba sigi mathakta Rajya Sarkar na lupa koti 15 amasuk haktuna thamle ahan boina awang nongpok lamdamda Airtel 5G network Manipur da hudokle Mukhyamantri na English ngani kuni thoida pakhatkiba chawkha thorangi project singi matangda su pawdam khi Kendra gi Shiksha Rajya Mantri Dr. Rajkumar Ranjan Singh na hairi ningkha tamba haibasi miyoiba samaj ki yaifanabagi damakta afaba phattaba khanba ngamba aduni mangna hai miyoiba ama oina mathaudang ani thongna pangthokpa yai adum oinamak mangna khangadoriba thabak adu daita leiba thabak oina tawgadabani Maharashtra gi Wardha da pangthokpa Indian Philosophical Congress ki 35 suba session amasung Asian Philosophy Conference loisinbagi thoramda wangangbada mantri na hai shiksha haibasi miyoiba samaj amasung akoibagi phibam phagathanaba ahongba puraknabagi lam amani mangna hai miyoiba khudingmangna phaba thausilda saruk yanaba honagadabani masidi mipum khudingmakki daitani
Akashvani Imphal gi ipaw kangbuna puthokpa sahi loibagi akhanaba thorom amang asi numidang pung 8 dagi sandokani. Tabiyu Akashvani Imphal gi ipaw kangbuna puthokchaba akhanaba thoram ariba chahibu hangatna yengba anaubu chahibu taramno okshabagi thoram. Sahi asida Akashvani Imphal gi ipaw kangbuna sandokiba thoram sing kharadang hangatna yenglabada loyumba channel Loyumba Silien, Loyumba Sin Havisi, Hogi, Manipurgi, Nganthoi Loyumba Haibadugi, Matam the Mang the Piba, the Murwell, Edic Amani. Tangkulam Sumite, Matin Mana oina Hoda Kibagi Wadi. Hoji, when Yom Nang, Nuhum, Yom Nam, Tankul Gilon. Now Ram Tong, now Ram, Tankul Kiming. Tabiriba pause Akashvani Imphal dagini. Pradhanmantri Narendra Modi na Nongsu Bengal da lupa koti 5,000 changna paikhatkadaba railway project mari video conferencing ki khuthangda miyamda kathokre. Pradhanmantri na New Jalpaiguri railway station nauna semgatnaba jatra su hunki. Mahakna Howrah dagi New Jalpaiguri tamna satkadaba Vande Bharat Express lamthaki amasung Jokatara rail lambisu sangaki. Ngasi phongba pause singi maruiba pausingi damak haujik Wahengbam Rajesh leire. Rajesh Thagachari Nganthoi Pausi sing ngasi fongnariba maruiba pausingi manungda khulgi khulakpa ahum vice chairman ama secretary ama popi tharambaga mari lenana police na phagat kiba ingkumja lisingani kunithoi da paikhat kiba miyamgi yaipa thaurang sing mukhyamantri nongthombam birena ngarang miyamda paudam kiba Pradhanmantri Narendra Modi gi apopi mama hiraben laikidabaga mari lenana BJP Manipur Pradesh na awaba phongdokkiba Football gi sangnaraba pele laikidabagi pau Chief Secretary gi Service Extension Niyom gi wang madani haina Congress na phongdokkiba wafam sing tongan ba mongda headline tawduna phongle Kendra Sarkar na napsagi cheng mathang sahidagi lemna piragani haiba pau Churachampur da phongba Nisin Tuhiltu amasung Manipur Express ki headline oire Myanmar gi lalmi ki badigi khunja khara Manipur gi ngangkhai da chensilaktuna saidang pham lauri haiba achumbani haiba Mukhyamantri gi warol ningtamba leibak amagi manungda leina karigi ningtam lan hauribano nainafam thoi RK Ranendrajit haibasina ireibaki ahanba amasung anisuba headline oiri ST Dimangi wafam sing ataiga punchina roidabani haiba STDCM gi wafam Shanghai Express English ki anisuba headline tawre Mahi loisang singda oza award pa laitanaba atubada oza lising amarom lauragani Education Minister haibasina naharugi thogdangi anisuba headline oire Adhar niyom chumna sizinaba haibasna Manipur Mailgi anisuba headline tori FIFA World Cup contest ki lucky draw pangthokre haibasna pongnafangi anisuba headline oire Sakhulapaga iroinoina naki oina leijarakpa singchu khangadabani haiba mantri Bisoji ki wafam huyelan pauda anisuba headline tore India Philosophical Congress ki marfudra manga suba mifamda kendra gi mantri RK Ranjana saruk yaki haiba pau Morning Bell gi anisuba headline tori Thawal Police na case sanga register tauki underground kuntra English ingani kunithoi da phaki habesna Imphal Free Press ki anchor kalam da phongli Ayinga sagi khal honglakpana lau singubi da chawna singnalagri habesna sana laibaki anchor kalam da phongli Manipur na English ingani kulumdoi da kong thangjilakpaga loinana slogan khak lawba natana habesna Shanghai Express English ki editorial oiri Popi thaba thingbagi khongjang da miyamgi ihau habesna Ichel Express ki editorial oiri English ingani kulumdoida Manipur haibasna Shanghai Express Manipuri gi editorial oiri Sarengi project mai palakpa haibasna ireibaki editorial oiri Anoba sahi lising ani kulumdoi lakpada su nombada mayol thamlaga anoba sahi taramna oglasi haibasna sanalaibaki editorial oiri Anoba sahi lising ani kulumdoi na lakpada nungai aipaba Manipur ama purakpa oirasnu haibasna naharugi thogdangi editorial oiri Covid ki matanga tambangam daba haibasna Manipur Mail gi editorial oiri Anoba chahina lakpada kari oirapa yai haibasina Imphal Free Press ki editorial oiri Sakhi daroba chahi kunithoi haibasina poknophamgi editorial oiri kumja lising ani kunithoi sakibada phataba nungsinadaba punamak pukrasnu haibasina huyelan paugi editorial oiri Nganthoi Thagachari Rajesh aroibada maroiba pau amuk hanna Indo Myanmar ngamkhai paringi border fencing gi thabak thoram amasung anoba lambi gi project singi matangda Mukhyamantri ga project sewa ki officer singa mifam pangthokre Raija sida paikhaliba sakwa thorang sing miyamda khanghanaba honabada mediana asoba thodang lauri haina Mukhyamantri Nongthombam Biren Singna phongdokre amasung Pradhanmantri Narendra Modi na Nongchu Bengal da lupa koti 5,000 changna paikhatkadaba railway project mari miyamda kathokre Paulo Jere